Scrutiny pangthok pada energy miref taramathoy maki ayab bikre. Center में स्टेट पालिबा बीजेपी लेंगांग ना थबक तौबगी महत्व प्रोपेगेंडा दा मियाम गी लुपा करोड़ के मांगले हाइना सीएलपी लीडर ओ इबो बिन मराल चीखरे अमसुंग मसी ब्लॉक की लंबी क्वालिटी कंट्रोल तौदना सेमलो मतुंग लुपा करोड़ अनि लौथोखरे हरी खुरमजरी एसटीवी की मणिपुरी पाउमिंग ताब्रिब सिंह तरानोक से बोलोना पाउ संदनो पिजरी Scrutiny pangthok pada inner gi mirep taramathoy maki ayaba pikre inner Manipur parliamentary constituency gi damakta lamphel pata leba election gi aroda mirep se pisil khibsing adu ngasi scrutiny sathabada mirep taramathoy mak ayaba pikibani makoi sing adudi CPI gi Dr M Nara BJP gi RK Ranjan INC gi O Nabagishor independent mirep RK Somrendro NEIDP gi RK Anand RJSP gi S Nandesor MDPF के डॉक्टर जी टोनसना शर्मा इंडिपेंडेंट मिरेफ W पवित्रो इंडिपेंडेंट मिरेफ MD इलियास खान MPP की मिरेफ से NEP से लिखिबा अदुदा ओ जुगिंद्रोबु MPP की मिरेफ अमदी M टोमटोम सनाना इंडिपेंडेंट मिरेफ ओइबदा अयाबा पिखरे मिरेफ से लौथोपई अरोइबा मतम मार्च तांग कुनगा मापन की मतुंगदा काना काना सब चाबा मिरेफ ओइगनि हाइबदु खंगबा ngамलगनि हाइना रिटर्निंग ऑफिसर एंड प्रवीणा फोंदरोखे Inner Manipur Parliamentary Constituency की nomination file तौरपसिंग scrutiny तौबुलो जगरे scrutiny तौर मतुंगदा candidate तरामठुनी केनो ले सिगी मनुंगसदा हान MPP की मिरेप से अनि थाजन बने कमीशन दगी कोई लेटर में खंगबदगी MPP की candidate सिंग सिगी मरकदगी थाजलक अनि दुगी मरकदगी M टोमटोम सना नोक्साबा मादे कोई independent candidate ट्रिटौरे दुगा तारिख कुनगा मापन सिने कोई केनोनी लास्ट ईयर withdrawal में सेंट्रल में स्टेट पालिबा बीजेपी लेंगांगना थबक तौबगी महत्व प्रोपेगेंडा दा मियाम गी लुपा करोड़ के मांगले हाइना सीएलपी लीडर ओइबो बिन मराल शेखरे ngasi आउटर गी कांग्रेस की मिरेफ ओइबा के जेम्स की फिराल संगतपगी थरमदो वाफमसी ओइबो बिन फोंदोखिबनी संगापुर लेबा के जेम्स की मिमदा पांगथोबा थरमदुदा मखाताना सयनी हेलकलबा बीजेपी की लेंगा असिना इमा मार्केट अमानी साबनतना थबमता पैकेट्री हाइखी ताम अममंगी होगी डेमोक्रेसी सत्पले पाक्सददी सही मंगागी ताम हाइबसे मसी कनागुंबा पार्टी अमगी कनागुंबा कम्युनिटी अमगी वानतना मागी पार्टी की पॉलिसी प्रोग्राम मयाम पुनमसे कोई हौखिबा सही मंगा सिदा हाइबताई भारत तलैबा प्रजा सिंह अदुगा ngasiदिना मणिपुर लैबा प्रजा सिंह से मसीना कोपना येंगा श्री नरेंद्र मोदी की सेंट्रल गवर्नमेंट हुजिक स्टेट सिदा पालिबा बीजेपी लेड गवर्नमेंट से मसी अहोंग बाबा पुरौद्रदी इंडिया से लोयरनी मणिपुर से लोयरनी अदुना लेट अस टीच देम इन लेसन हाइना अखोय अरोय दि थाद्र कोई तौजगदोरिबने मिरेब ओरिबा के जेम्स ना मियाम गी वोटिंग राइट्स अमदि मियाम गी थाजबा लेमना मंगलोय आईएनसी की पॉलिसी फिलोसॉफी अमदि डिसिप्लिन गांग सटकनि हाइखी MPCC की प्रेसिडेंट गायखंगमना हंदा पांगथोकद्रुबा लोकसभा मेखलसी बीजेपी की सुपनम शासनदगी निंखा तमनबा लांथेंगमनि हाइखी question is Maradona, this coming election will not be ordinary election. This election will be the fight for second independence. Sigumba sakra sapuin de mutara badi equity down mang tak ngai lewa ko ina pusa Maradona ahom se kurukta badi India se loiba tare se all of India प्रशासन realized आउटर दा NPP की मिरेफ ओरिबा थांगमिलन के बियन गिसु फिराल सेंगतपगी थरम ngasi कांगपोकपगी हाइफी खुलदा लेबा मसागी युमदा असंब थरम अमग लोइना पांगथोखरे टेक्नोपोल डिस्ट्रिक्ट के मनुंग सेनबा मसी ब्लॉक की लंबी क्वालिटी कंट्रोल तौदना सेमलो मतुंग लुपा करोड़ अनि लौथोखरे हैना मरिंग स्टूडेंट्स यूनियन की प्रेसिडेंट सेरल कॉसिन सोर्स मकुना फोंदोखरे ngarang ISTV news ki ka paumi kangbu amaga mafamudu satuna hak thengnana yengsilubada masi block ke manung senba khumbi gate ge masi gate 5 kilometer taruklom sangba lambi amadi masi gate ge technopal ge sangsad road taba lambi kilometer 3 muk sangba si semnana ba works department na lupa crore ani dasmik taru kai thoktuna subcontractor tarukta thabak sunana ba lising ni taranipal gi march ki tang tarama panda work order pi kibani Kumbi gate की मसी गेट फाब की लंबी ऐसी निमित तरीत निदा ब्लैक टॉफिंग तौदुना लंबी सेमना
quality control tawdre lambi nakal da drainage semgodaba tusu semdre black topping tawdringaida WBM lodana thabak sujinbana lambi si phibam phatre lambi si semgi lupa crore ama dasmik manga lokthokre masi gate gi technopol gi sangsad road tab lambi si singling amadi lambi nakal da drainage semgodaba su semdana singlai pak mafam khara saislaga leveling tawdana thamana lambi gi phibam ase su gi matik phatre masi gate gi SDO taba lambi nakal da drainage semgodaba amadi lambi nakal da concrete saigadaba su saidana ngasi nomanini mamangda lupa lakh yankhai lokthokre mana makata na phungdo kibda lambi silenga na thuma tanda quality control tawduna lambi system din bio kariguma lambi system bi drabadi maring student union na makhal maka kagi khongjang sangsalagina haina phungdrokhe tausin tausinaraga paisa si pangkai da kaiba masi ki culture se masi khoi na kadongai da su yaba ngamoy paisa kai thoraga toromba any government officer whether EE SO oigra whoever will take a strong actions concern authority da khoi chakini aduga khoi logi through da khoi gi angaba sakti thoram action logni if the concerned department does not look after the matter we will take a strong action athuma tamda concerned department of vigilance thabiyo yengbiyo hairiba khoi union hairiba wasi chummi chumde haibase noine yengsilaga krimba adugi potu moina quality de torom bidaraba tawdaradi action lorga athuma tamda quality yauna thabak to sonbiyo Karigumba Central Congress na lengak parabadi Neumtam AAY Yosna Minimum Income Guarantee Scheme Chanhanan ba Mas kun gamanga Congress President Rahul Gandhi na India gi larba miyam gi damta lak thokre ngasi Congress bam de pangthopa pawi me phamamada selfie lusingba okram bobina malengo ina larba mutanana ba khwaidi gi sawa scheme asina BPL gi makhada leiba imung crore manga gi mioi crore kun gamanga ta kana phangan gani scheme asina yamna larba leirba mioi da hak thengna kana phangan gani Congress ta thazba leirabadi Central Congress lengak hek lakpa scheme ase sanahan gani haina Rahul Gandhi na miyam da thazba pire haike minimum income guaranteed scheme se Congress President Sri Rahul Ji na khokrabani aduna masi khoina hek khudakta mohoi ngarang bu tau hairpani adu khoi hanagi pre engagement mayam leiba adagi scrutiny tawba nomination file tawba sigumba mayam sin ngarang budabani grassroots ki khoi leiba Manipur leiba praja sing haiba tare laiba lomi sing aduga below poverty line ki makhad leiba maru ina praja sing se toy school implement tawgani haina dokre MPCC ki President Gai Khangamna UPA 1 gi matamda haudokiba MJ Narega na lomi amasung larba mioi crore tara henbada kudongsawa phangan kiba scheme ase India government na muthatna ba honaduna khosuman ge fund phawba thadoktana ba honari AICC gi President na haudokani lauthok liba minimum income generation scheme asidadi India ge bank accounts hangalaga lupa lakh taraga manga hawkani haiduna oridoba makhal ge loan ge advertisement ge scheme nate Congress ki di piki bathazaba thabak to onthok tuna utpa party ne haiki lising humadrani thoi se phangal laga pattat laba ana ama lejadaba lekta laira mayam mase family do oina 5 crore aduga missing da oina par ta 25 crore ase mase benefit thangba mudige target ta lauthokiba masiki scheme ase prithvi da ahan bo oigani hal khali aduge mathakta India da di masigum base yamna historic oiwa epoch making measure oirakadaba adugumba announcement Lok Sabha Mikhal da inner amadi outer gi mirepta Lok Janashakti Party na inner amadi outer gi BJP gi mirepta sagot kani haina Babu Party leiba party office ta pangtho paumi sing unabada party se national vice president Karam Sam Haikre hauge March tar Nepal da Delhi da pangtho ba national leaders sing mipam da lokiba warep ki matung ina Manipur gi seat animakta sagot pa haina lepnaki Narendra Modi bo Bharat ki prime minister amuk anna ohena ba hona ba haina su yanake Mikhal se niam sumna ingtap na pangtho no ba hona min se haike Manipur da koi NDN support thousar ga thagat chariba candidate se sungsoi soidana ni mai pak na bo hona bada lairiba sarkar sibo ni ma pangal kalhan na bo hona bada Manipur gi praja sing na mating pangbiu yamna saukhatpa Bharat ama urak na bo hona ba kanda sungsoi soidana adi koi punna taita lomina bagi tanja du adi hojikti lakle haiba wafum si thamjaraga Manipur gi praja khuding mangna yamna shanti leiba election Manipur da pangthoga yamna leibak masa tawa adum state amani haiba do koi unana bagi tanja du lominar se
Awang Posongbong Kuno BJP Booth 2x1 2x2 na sinuna ngasi Awang Posongbong Community Hall da Congress tagi BJP da sanglaba miyoy sing taram okre ngasi tarumundu da sa Finster giloy na BN hiyainu Awang Posongbong Kuno BJP ki President Y Zulon hangang BJP Mandal ki President Jila Susuryaki nongtomom ongbi hiyainu na hauzik hongliba lebaki ohong basida miyampun na sa minaduna apaba ohong basa korba kunayama purang na wakona minarsi haike Hana Sabina Ramaya, Sitting, Boom Passing, Simaras, the young, Aduna Moina, Simana, Nasiso, Hana, Ate, the Zaku, Kusiamo, Abu, she did not have a Sabina, I don't say, as a female take no idea. Aduna Maya, Punamu Sutaka, Maya Puna, Madame Sana Sabina. Outer के NPF के मिरेफ और डॉक्टर लोरहो फौजे के मिखल के कैंपेन सेनापति के मिनी स्टेडियम ग्राउंड हाउडोक्रे तरमदुदा पार्टी के प्रेसिडेंट डॉक्टर सिरहो जैलेइस लिजेचु स्टेडियम के प्रेसिडेंट अवांगबोय न्यूमाई नागालैंड की NPF सपोर्टर सिंह सेनापति के NPF ADC मेंबर सेनापति तमिलनाडु सांदेलम सुंगकुल डिस्ट्रिक्ट के टोन सिविल सोसाइटी ऑर्गेनाइजेशन सिंह सुरगाखे Dr. Lorhona apaba anoba Manipur amagidamukta meitei pangal amasung kuki proof punna paminaduna kenabasing leitana bahona se landamasida ing sikna nungaina leminana baginamukta asumbadu phanglabadi aikoi khodimakna lale haijanaba sem sabu loina amatoina punsinana bahona gadabani karinguma miyamna mangonda thodang sinabirabadi miyamgi khonjal national capital de pugni haiki District Elections Officer Kangpokpi Lalil Thambi Gai Kena Handak Pangthok Kadriba Lok Sabha Mikhal Free and Fair Oinanaba Civil Society Singna Cooperation Pibinaba Arpil Tori Ngasi District Sigi SP Haman Pandey Yongna Club Church Women Society Civil Society Organizations Amasung Students Body Single Singapuna Mipamama DC Office Conference Hall da Pangthokre Kanagumba Singna Mikhalga Madi Lainaba Wakat Khangingba Madi Wakalol Pining Malerabadi Toll free number 1950 da epung mapaligi numidang wanapung mga phawa gi manungda phone tobio disable or bamioy singi bot thadana gi damakta tangai fadaba sathok sasen gi damakta assembly constituency amamanggi gari mga thorang tore locomotor disable singi tangai fadaba wheelchair amadi ram sing thorang tore haiki Malem gi lemai digi kilometer sahum lapna low earth orbita paiba satellites ama India gi anti satellites missile mana mai pakna minute ahong manungda kapthakre ngasi gi mai pakna anti satellites missile tanks tokiba dubo Prime Minister Narendra Modi na thagat pafung dopuga loinana haujikti India se malem gi manungda space power mari gi manungda ama oire hena laukthokre Indo-Myanmar Friendship Gate number 2 gi lambida traffic jam toina tolibasi ko hanana bapanamda Technopol gi SP TS Bikamjit na lusingduna lambi asigi nagyata gari khamlomba sing nakalamada khamanba amadi lambi gi nakal pose yolibu sing lokthon khre myangbi yaipan gi drangta thabasi pakatpani haina SP Bikamjit na phongdrokle maroina aikoi gi lambi gi chilliba moregi bazar da chilliba lambi sing che masi khitang kamain toroga komhan gadage aduga praja sing chathok session da khudong chaba kamaina khudong chaba pisige haiba pandam duga loinana chathajaba driver Pore Tibalufna Sinduranga Sidigi Tankuntra Motoy Fawa Okrulgi Makipat Expedition Masekre Kongsa Sigamari Lenana Lofa Sigimasin Subramio Emna Fondropada Kongsa Sinungsi Sanana Lemina Amadi Akoi Pibam Ngak Sena Navipanam Dani Haiki Manipur ki Kendra Ohum da Laiba Umang Lagi Laibung Tara Hundoida Manipur Nat Yoiba Torom Oiba Pena Yakai Rol Sandok Nanaba Lakliba Tang Kuntra Matoida di Citizens Council Tawalna Mike Amadi Pen Draft Yantok Hari Manipur Press Club to Pangtupa Pawgi Pamamada Council Sigi President SS Nandamangna Mamangda Umang Lai Harau from Tarukta Polam Sing Yantokre Amaromda Angang Taragi Matakta Pokpa Mui Singda Akanaba Mana Pidron Puning Tokani Hari Zakar habisi mi khutantana adi line thau leiriba leme leiriba di pakhangbo khudingmak adegi mi lai khudingmak si khoina hawdokpagi mikap thonbagi thawama leitabo tagadi khoi chakhopasi thindani habagi wakhalonda masigi zakar habisi thawksi khoina changsal lain ngasi chorakna yupung terelom taba duaida nungba police station ngamnung senba Imphal juri lambegi khambirolda jirbamdagi yen masinjang madi nga masinjak propata tatro amamai chakre
ISTV News na mari lainaba police station dagi phangba pauda mai sakpa du gari adu dagi short circuit oiduna mai horopodagi sakbani hari gari ga yam saru mai na tumna sakre mafamada nungba police ki kangbu ma sangsinduna mai kanwi thabak satakre Lamphel de leba NIT Manipur gi Ogri lising taramapal ga mari lainana lemna EPB gi thorama mangasi NIT Manipur gi complex ta pangthokre Lions Club of Imphal City na organize tawduna Caesar Hospital amadi Jennings Hospital gi mating loina pangthokiba blood donation adu hawdopgi thoramda NIT gi registrar Dr. KS Manglem Lions Club of Imphal City gi President Lions KS Mahendra Pratap Region Chairperson Lions Club Lions TS Kesona Singba Myoisina Suraki ngasi gi blood donations adu da NIT Manipur gi mahiroi samayang keromna EPK Myanmar gi army degi thorom ngasi pangthokre numit asing mari leinana India madi Myanmar ani gi marakta apamori leinana ba panamda ngasi mori de leben nipum de suba sam rifles ki maikai degi Myanmar army da asam kulor pol pikre Myanmar army na su nipum de suba asam rifles ta kudol pikhe ngasi gi asam thorom du da nipum de suba sam rifles ki lieutenant colonel Samlal Paul amadi major Aksek Susuraki Sahi tarataruk khakta ngaribi nupi ama sikabi thodoka mari lena sangkaba JSC na yari pokitel da lambi tangkai thingduna wakan mafam sadakre JSC amadi Joint Committee on People's Welfare yari pok amadi miyam khosam satagi wakan mafam aduna miyad adubu yaning do phongdo pagalona na mara leba miyoi sing madik sabat serak PBU haina demand tawki JSC convener Sinams Pulenjitna Mishish January Singh police na fano thamliba miyoi khudimaki sabsaba maraladu April tang ani fawgi manungda miyam da khan gadabani amadi sanwa serak pi gadabani haike koye tang ani bu matam bibir bijum matu manung jida action da lobby rak ta di koye akan pasaya akan phongja kaya sangjar kani hajar aksang ase apoina claim tok di na sarkar nga me mata gom dispose to big bata di aju do kon jazaro Handak pangthokadrba Lok Sabha Mikhalda Council of Higher Secondary Education Manipur amadi Board of Secondary Education Manipur ge official sing Mikhal ge duty the yawnarba Imphal West ki DC na order thokiba duna May second week forward council amadi board ki exam haidok na panam thamliba se thengthan na bage sobo maram oigini haina all Manipur student guardians organizing secretary na tharok serol man khanglakli Mairoi khunai gi yenglaga council amadi board ki official sing Mikhalda season na dabana organization na sinamari lainam sing putning sing selakli ngarang Jennings ki security ward gi nanthok ton sen ke ba KCP gi nandobo phana police na kan bathibong wi tabuk sathori ngaseu Imphal East district ki manung senba kaibi loksang khong area da paksana thibom wi tabuk sathakre police na yum da fawsang nuna thiki ngasi gi thibom gi thaba do Imphal East ki SP Jogesan ra hawizang mi meng makada Imphal East ki additional SP operation TS Krishna Tomina lusingki Debahumba aduda hauzik fawgi oina mi pame pung pawdi fangdre ISTV News na fangba pawda Manipur Police na Imphal Jiri lambi Imphal Dimapur lambi amadi Imphal Ukhrul lambi da security gi section tharong hand cancel hankre Amromda KCP Nando nanthok tuna sen kibagi matangda ASI ama constable ahom thabuk gi suspend tawkre ASI adudi Lailangs Jom Singson Constable W. Washington Sayo, Constable Thangsa Mekhams Maring amadi Constable K.S. Novi Singhane. Housing Makata Pau Cam Latin at the Brampton. Paradise Para Fruit. Paradise Para Fruit. Have a sip and feel the difference. Madeline introducing School Students Health Checkup program at school campus. On-site student health checkup, general medical checkup for student, dental checkup, eye checkup, ENT checkup, etc. and student medical report. Also on-site school medical room. We help in setting up medical room at your school by providing well-trained nursing staff, medical equipment, first aid materials, ambulance on call, etc. Madeline office, Porompa near Jennings Hospital. The Great Wedding Sale by Mobile Furniture.
Mahindra Tractor Showroom, India da Saba Annapurna Domestic Mini Rice Mill Amadi Grinder. Akaknaba matam kharagi oina company na offer price ta miyamda phanganjari. Ho sangbay matakpada electric prepaid ta suknataki lupa ani makai mai chai besan morok yangang marumarang hawai makhal sul takpayarba grinder sum phangbiragani. Annapurna Domestic Rice Mill, Mahindra Tractor Showroom, Malom Bazaar. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soglakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairataba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Unique Education, the first CBSE and the ICSE coaching center at Imphal. Admission open for CBSE class 9, 10, 11 and 12 science. Date of starting 3rd April 2019, Sega Road, Konjeng, Hazari Laikai, opposite Sangai Express. And 18 April 2019 at Chingmerong, Maning Laikai, at Alpha and Omega School. Break between the Taranok City, Magata Boxing. Inkala libanaha singda financial skills sing lehnaba mating leina financial decision lohanan bagi pandamda National Institute of Security Market ki makada National Center for Financial Education gi kuthangda Manipur gi matengariba center Mother Sprite Academy kwaksipaida numit humni sumna pangthokadaba National Financial Literacy Assessment Test lising ni taranpal taramapal hawdokre Mother Sprite Academy School gi principal KS Basantana haiba test asina mana tamnuriba line adugi maramda financial skill kyam yamna lebagi haiba khangdok na test ni asuma test asi pangthok na top school sing na sukhunong sab lobu yagani haiki Directorate of Extension Education Central Agricultural University Lampelpan Sinduna package of processes for coconut production haibasida numit ninigi oiba skill development training program ama ngasi Lampelpata leiba CAU gi conference hall da pangtokre ngasi tarmadu da CAU gi BC Professor M Premjit Director of Research CAU Dr. C.A. Srinivas Surmuti Registrar CAU Professor K. Momosa AMS Manipur Vice Presidents M. Kalendro amade Directors of Extension Education CAU Professor Ratan Kumar Sahana Singh Mana Athoba Mitung Lisen Oina Suraki Lomi Kunga Manga da Su Toronga Marilina UB Pambi Singh Yantoki BC Professor M. Premjit na CAU Imphal na Manipur amade Northeast UB Pambi Singh Park Sana Thana Rupanamda Coconut Development Water Project ama thakre Manipur gi oina su University asina sinuna kwatha amadi Jibamda UB Pambi Singh Thana ba thorang paikhali masina Lomi Singh Semilonda khardawre bu mateng pamangamlagani haiki Lagliba April mangadagi mapal fawa Northeast Heirlooms Exhibitions Cultural Accents Tripuragi Agriculture da pangthok lagani hari International Peace and Social Advancement Office pangthok pawgi mipam amada lobasi President Joy Chandra Kontho Jamna exhibitions asida Manipur gi Heirloom stall kuntra Tripura dagi tara hangani Yawning basingna ipsagi office dagi akuba morol khangbu yagani mapalamda soina takraba lamnama sigi igi marising punna unananaba nat masa khangminanaba thormasi pangthok pani haiki lamdam sida leibiriba helum bu yokhat piba amadi culture bu yokhat piba isil inaw singa saruk yabiu aikoina Tripura da chatlaga Tripura da leiriba phisabu sing culture gi oiba troop sing aikoi unaduna makoina culture bu pamjaba amadi kona saba phisalom sa singbu pamjaba leiragadi aikoi mafam asida aikoi lahanduna paisa changhandana ipsana sinja langjaraga frida aikoina tamanna bagi damakta sangsinjaba adugunloba phongthangni National Commission for Women Gimeng Makada Manipur State Commission for Women Sinduna Numit Nini Oiba Legal Awareness Torom Ama Langtawal Kunjida Leba Moirang Sobedat Community Hall Pangtokre Tarmadu the Commission is Chairperson Dr. Binota Mainam Professor M. Dayabati Commission member Soibam Nilima Dr. Farida Saha Imunu Nupi Sintalo Secretary M. Basinti Susukake Chairperson Dr. Binotana Manipur Nupi Singh Ot Naiba Hatopiba Kayasi Kari Karam Torga Crime Sing Asidagi Section Gadagi Habi Matanga Kanganaba Awareness as a Pangtopani Haiki. Arriba Kesana, Aruba Kes Lagana with the support of all Department of Police coordinate of Zaraga, Masi Aquina, Judgment Pina Bohonazay, Pina Bohonari, Adu Madubu Kangribameam Dubuna, Quigi the Magdaqui Lady Nehina, Nupi Sing the Pizaba Aquigi, Pauzil Ama, Nehina Hizabata.
Helping Hand for People Manipur Gani Suba Foundation Day Lamnan Sanglal Pangthokre Tarmaduda PSED Chief Engineer A Sunil Lobasigi Chairman Khoirom Loyalakpa Tourism Director W Ibohal Janemski Medical Superintendent Dr. Jitendra Ningomba Remski Department of Transfusion Gi Head Dr. A Barindra Suraki W Ibolna Sahi Anikatangariba Lufasina Government ki Department at Tobungam deba Tabaka Packet Pasi Singtangaini Matung dasu Hana Tabak Pangtokpa Ngambo Resno Haki. Kangdaba akhoi samaj asida nuk and corner mafam ayamada masile masigi gaps si fill up tawba service provider amadi akhoi yam darkar hoy sawraba department manabo tawbungam government gi lady functionaries mayam sida perform tawbungam boydaba adugo pot amakakta sudataba mayamama success stories about sumana thambi base I think I yamna aigi wakalda yamna thamoidagi yam thagatpa amadi dungaiba pongdokjari North Eosida Dukal Manung dagi Pechahura Lama Mioema Miamna Fare Paraba Mio Dudi MD Riyas Khan alias Tomba Seikonipan Apokpa Amukan Kyangwe Awang Lekai Degini Man Dukan Manung dagi Paisa Huranduna Selingida Miamna Tanaduna Faban Hari Paraba Riyas Khan Miamna North Eosida Leba Awang Sokok Development Club da Sinaram K Club Asina Amuhana Police da Sina Kragani Hari Mipum Kudima Haksang Fancy Haba Panamda State Asida Haudokiba Mobile Laboratory Ele Bag Season Duna Nomigoiba Lemna Langbi Kiamama Sandal District ki Komla Thabi PSC the Pangtokre Tarmaduda State Health Mission Director Dr. S. Manikanta SMO Dr. M. Dines SMO Dr. NZ Boni Medical Officer Sandel Amadi Department Sigi Maru Music Suraki Kiamaduda Makal Kagi TS Lemna Pangtobo Loina Hida Langtak Sing Supangan Ki Tamelongi Barak Turelda nga phawa sakiba masin manau irak na badigi sire tawdosi nga sinungtul pung ongkra helakpa matamda nungba police station ngi senba tingo khulda thokibani masin manau adudi Simeon se kunmanga amadi mahaki manau nupa populung se kunithoi apokba kadimlun kamai kawi asibahaksang anima fangle hari World Theatre Day Thoram Theatre Center Manipur na susinduna Manipur Press Club to Pangthokre Tarmaduda Dr. S. Manauton Theatre Center Manipur President Warepanavasu Suraki BM Mekola Lifetime Achievements Award lisingni Taragamapal Paradise Theatre Wangkai President L. Kishorjit Amadi Asian Theatre Degamari Lenana Handak Sehigi Dagi Hona Piba BM Mekola Lifetime Achievements Award na L. Brajamohon PK Panthoibi Netya Mandir na su ngasi World Theatre Day thorom pangthoki tormasi tungda Joypurda World Theatre Day ga marilena pangthokpa ahanba Ranga Batasa Theatre Festival yauna da Imphal thadokre hari Harimati Dance and Music Center Imphal na lisingni taranipal taramapal gi oina nauna puthokba Nagari Baranans amadi Garanga Vavi ngasi Romal Theatre da utkre Tarmadura Manipur University gi Professor C.S. Jasubanta Harimati Dance and Music Center के Vice President M. Manishyam Susuraki. Sikkim da Laikidaba Assistant Professor Angom Ingosag Matang na Sam Kiba JS na ngasi Chief Minister ga paminadu matung JS na talib demand sing ayamba yanaba propadagi JS na sangsin na ba kongjeng sing matang khargi oina handol hari. District Health Society Sandel na UNICEF ke temang loina na Maternal Health Newborn amasung Sales Care Mama amasung angang singi ICDS Skill Sing Sensitization Torom Ama Novocom Holder ngasi pangthokre torom aduda tuan ba resource person sing nawanga ke Kada Bisnupur District Committee nauna semkre lisingni taramapal degi kunithoi fauge nauna thau punano mioi taramapal na saba executive committee ama semkre Huining Subam Ongbi Basintibu President Oinam Ongbi Tilotamabu Secretary General Kankre Yellow Kanglu Foriba Mete Pangal Singh India gi Constitution gi Scheduled Tribe ki lista salanduna Prob Asibu Kanjanaba Mete Pangal Scheduled Tribe Demand Committee na Manipur gi Governor masung Chief Minister da taksilagani hari Hatada Leiba Committee office ta pangthopa pawmi phamabada convener Islam Makaksana Lining Mayamna Kundaba masung thong manadaba sotharba kanglup sing manaba porukna dabanabagi damakta
scheduled tribe amasung scheduled caste haina constitution na tongan ma khudong sa piri haiki committee ki chairman Riaz Ahmad Shahana leseng ni taraga marida maitai pangal scheduled tribe demand committee semduna purup asibu scheduled tribe ki lista chalan binanaba matamadu governor da taksinun lakhe committee asina Makatana mipam pangthutuna media flow loina Manipur governor masung chief minister da memorandum pesunun taksalagani haiki Pura leiriba pangan sing schedule tribe karino khangdaba su leiri atopa community da su mayamam leibadawna tawi masi purna khangmin nanabagi damakta akhoi basense amaga interaction tawna convention tawdana akhoi gi protection to phangnana ba akhoi hotna minna jage mamang da leireiba maitai amasung maitai gi schedule tribe demand committee gi chininaw singa akhoi phamin nanaba akhoi khudong chawa lawnana ba akhoi hona jari karigumba khudong chawa si phangagadi makhoi gi ayabaga loinana akhoi committee leminariba community punamaki committee singsiga punna akhoi schedule tribe demand committee se akhoi tanmin na jage haibagi apamba du su leijari khana nainabagi thoromamada BJP gi lusingba Dr. RK Ranjan na Manipur University gi khongjang matangda AP Pande mara leite haina phongdokiba wafam Manipur University Student Union na haksina lobo loina na yaning da phongdoklei ma ki mathakta sathariba inquiry gi report phangdringaida mara leite haina RK Ranjan na phongdoliba wafam asina takpadi committee gi report asi semjinjaba J9 oidaba Pande bu sogatpa report amakha oirakadra haina singnadaba ngamde court ki judgment phangriba subjudice oina leiriba Pande gi case asigi matangna mahakpo mara leite haina phongdorokiba masigi dama lebak miyamna sengdokadabani marilena authority na mahaki mathakta yengsinbi hari Imphal Urban Cooperative Bank tagi lokiba loan sing khongatuna lakliba March kontramathoi gi mamangda non performing asset sada nepu khakta da thamnanaba bank asigi branch manager sing amadi employees sing apuna honorary haina bank asigi registrar Armstrong Pamena phongdoklei Manipur Press Club da pangthok pawi mifamamada mangna makha taraduna lising masamapal hombuga tarukta lingkhat kiba Imphal Urban Cooperative Bank asi sahi kuntra romdi self help group lomi sing tongan ba business toba singda loan piduna awang no post sing manungda mangjil thaba cooperative bank ma orame adubo haugibe sahi tara mangarom asida bank asi ge board of directors sing na masaki interest ta tabak tobudagi pithakiba loan mayam ama khongatpa ngamdabadagi non performing asset cha da hompu yore awang nompoki oina cooperative bank singi rank yengnabada d da leire hauze lupa crore sohum bank asigi leiri lupa crore marfu romna loan lokiba singna khongat tabana phiba masi yorakpani mahakpo high court na registrar oina punanaba lisingani tarataret ki september dagi thabak hek parakpaga bank si phim phagat hananaba angamba thakta honari RBI gi sana kanglol gi makha da thabak togani haiki in the public and all to the shareholders that we are a responsible bank haibgi a commitment se ekoi leirga togni haibgi se ekoi gi commitment ni the staffs are working very hard I'm also giving my time and my commitment to ensure that this bank comes up to the expectation like when we started 40-50 years back when we started we were one of the best performing banks we want to tell the people that we can still be one of the best bank again cooperative banks Thasigi kunithoida kanglei khunaida sanadabo ongda ulauda sane unai kibasing KCP People's War Group ki serak watli hari lobasigi Central Media Coordinator ki Secretary Len Meite gi serol mana sane unai bagi tormadubo sin kiba kai ning TV hairba event management kanglof asisu matam kaktana athing bathamle karigma thingba sigi mayokta fashion event amadi party sing selam labadi lobasna akan basirak pigini hairiba event management gi mioi sing amadi sane unai bida yakiba singna lofasida pau phoruktuna wakal taminagadabani haukiba tangkap kaya lofasna kunai sida sanadabo mong amatada isai nongmai party amadi fashion event sing sindanwa khangan kiba leikrabani hari Kangpokpi Youth Union ki General Secretary Kangogins Lunkimna Longbugi Thoromda Nongsulonggi Pijet Singh Set Sabgi Mohta Nat ki Pizol Singh Setuna Masagi Nat amasung Pijet Yokanaba Haudokre Ngasi Kangpokpi Christian Church da Tingnei Hoi Kibgenga Luhongki Nongsulonggi Pizol Setbagi Mohta Kuki Fruki Lejerba Nat ki Pizol Singh Setuna Luhongki bani Ngasi Thoromadu da Kangpokpi Towns Committee Kangpokpi Women's Welfare Organization Youth Union gi meusing susuraki Rems ki Residents Doctor Association na sangsalamba khongjang handokibol loinana ngarang numidang waramdagi mathauda hanjindona casualty service mathau to haure maleiba mioi ama fagat kiba amasung association na langkhalak kiba demand sing yangsin bibadagi khongjang handokibani hari
New Delhi ki Puspa Bihar Sector 3 da leiba Kendra Vidyalaya da Class 11 tambi Assam dik maitai nupi Rosmi Oinam Kaubi Delhi ki Madangiri da leibi nupi masa ma sakib tang kun manga ge ayuk pong tararom tabadagi thiba khangru hari imong manung mi singna Delhi Police da wakat kre hauze phau ge oina mari makhong khang ngamdri kanabu pa singna mahakpo thengna birabati imong manung gi mi singna tragana mari lenaba police station da pau pibiu hari hauze makata nga sigi sanui pau mulo binase ngasi sana pauda anirik suba governors trophy state levels muna kangji tournament ngasi degi imphal gi polo ground hokre Krida Bharti Manipurna sinduna pangthokiba tournament haudobugi thoromda Manipur Pran ki president Dr. L Ibungohal Krida Bharti Manipur ki vice president G Thomas Sharma amadi All Manipur Mukna Association ki secretary M Sorojitna saruyaduna tournament adu haudoki Dr. L Ibungohal na Krida Bharti Manipurna lamdamasigi mutkhirgani mipainariba indigenous games sing nahunana ningsinghanduna masibu hinganana ba honabani amadi mepung kudimak magi sehi matang yengduna haksang pana thamnana ba sana khona hanana ba haibase Krida Bharti ki pandamne tournament asigi ngasi sanakib ahanba match da Imphal East district na Bishnupur district pu pansil taramathoi marida maitiba pikhe Commandant 3rd IRB Kangabo na sinduna anirik suba intra battalion gi badminton tournament Kangabo taleba battalion sida CEO herojit meeting hodokre battalion sigi personal contrani thoina group ani thongna khaidokuna pangthokba tournaments aduda enjoy madi o joychandrugi jurana winner oikre tha sigi tarukta ahanbo ina gawada pangthokiba power beats body da nupagi category da beats body tarkhaba Hararo awang lekai digi usam Vikas Youth Modern Club Hararo na Manipur Press Club da Harautan okre Vikas piklingai digi gawada mai masing tamnuna lerpaga loina na gawada pangthopa power lifting amadi bodybuilding masana da mana kya lorpa lekra hari me tara Nepal digi kunmanga fawba Tokyo da pangthokadurba World Sub Junior, Junior, Senior and Master Man and Women Classics and Equip Bands Press Championship da sarugana ba India ki team semana Manipur ki power lifter sanasam sawa khalakle sawa khabam maning laikai kontha khabam dagi sanasam somarendra masung Jamuna gi anisuba masanu pini mangna championship asida sub junior gi kilo yankai ni thoi gi kangnup da sarugani hari Thasi tang kunni thoi digi Moirang practice football team na ward taran thoi leiba Moirang municipal council ge ward khuding ge team amamna sarwaduna Moirang multipurpose higher secondary school ground sathrakpa ahan ba yoksing sports football tournament ke mapo Moirang municipal council ward number 2 na oikhe tournament asigi final match ta ward number 2 na ward number 3 bo tie break ta mari ani da maithu pikhe tournament ke winner da thongam santina lupa lising kul amadi runners da Maibia Girls Moirangi manager M Rajuna lupa lising tarapike. Hauzing makata pasana bagi pau bayan itu ujung dia mukpang begini. Humpu Suba Sarsan Singh KCSI CBE Memorial Invitation Football Tournament ki champion Neroka Football Club na Nisa Thamai pun bomai tipu piduna Saturday ba humpu matoi Suba Sarsan Singh KCSI CBE Memorial Invitation Football Tournament ki semi final sangkrai All Manipur Football Association na sinduna sahi sigi January tang kunipal dagi Manipur gi marsak nair batim kunsa matoi na saru yaduna Kumalampak Artificial Tap Ground na Saturday ba tournament asigi ngasi chanakiba ani Suba quarter final match na Neroka Football Club na Nisa Thamai banbu goal ama sinoda maiti piduna semi final sangkibani Neroka Football Club ki mai pakibgi goal adu Japanese sanaroi Kasumi Yusana match ki humputra manga suba minita sangkibani match asida Nisa Thamai ban ki sanaroi Rojenda match conduct tokiba referee na yellow card ani utpadagi match ki humputra 3 suba minita red card utuna fieldigi mapan thon ki amoromda Neroka Football Club ki sanaroi Kasumi Yusada match conduct tokiba referee na yellow card utki Saturday ba tournament asigi haye nuktil pung ama makai tabada traw kwa kaitel amadi Bishnupur district ki KPFC ga sanagani CKWC team A sajing khunawamadi NYBA Naurem Saturday ba ahanba 11 men Open volleyball tournament ki final da sanaragani
All Manipur Volleyball Association gi miang makhada Sajing Khuna Welfare Club na sinduna club asigi ground da tha asigi tang kunmari degi team tarung na grubani thongna khaidok tuna sathariba ahan by 11 men's open volleyball tournament ki ngasi chanakiba ahan ba semi final match da CKWC team A Sajing Khunauna CKWC team B Sajing Khunaubu set ahum ani kunmanga kunmathoi taratret kunmanga kunithoi kunmanga taranipal amadi taramanga taranithoi da maiti biduna final sangkhibani ani suba semi final match ki sanakibada NYBA Nauremna IGO Oinambu set ahum ama kunmanga kunmathoi kunithoi kunmanga kuntaret kunmanga amadi kunmanga taramanga da maiti biduna final sangkhre sathariba tournament asik arobe match sain kilpung ani tabada CKWC team match Sajing Khunau amadi NYBA Nauremga sanagani Youth Development Committee Yaripo Khairom na sinduna tha asigi tang taranipal dagi team kunmanga na group nipal thokna khaidokuna YDC Gym Hall campus Yaripo Khairom da sathariba YDC Trophy 11-7 Open Football Tournament ki ngasi sanakiba ahanba match da CYDO sangam da bi amadi Sarangpat FC goal ahum chanaduna draw sakhre CYDO sangam da bi goal ahum atu John na goal ani amadi Patrick na goal ama sankhi Sarangpat FC ki goal ahum aduna Y Susil na goal ani amadi Y Yohen bana goal ama sankhi tournament asigi ani suba match ki sanakibada FC Sangai Sipai Lekai na angtha FC bu goal ama sinoda maiti pikre FC Sangai gi mai pakibi goal adu Netrajit na match ki kunithoi suba minute sankhibani sathariba tournament asigi hayin kilpung ani tabada ahanba match waina top FC top singtha amadi Khoirom FC ga sanagani ani suba match nong kilpung ahum tabada Medhajit FC amadi PFC Leirong Thel ga sanagani Thursday we hozima kata nga sinong yo kiba enga sa kipa mo dobise Environment Directorate ki pangki ba ngasi oi kiba inga sa amani mutegi pauda khwaidigi sa kiba Celsius degree kun sa mga dasmik ahum khwaidigi ingba Celsius degree mapal dasmik mga nipal Nukchita yaw isang manilisang maximum da sada mariputara hundoy dasmik ani minimum da sada kunitoy dasmik maritarit oiki ngasigi nong sukibagisang sino dasmik tarit ama millimeter ni Loisila kutang simuro boxing amukan na bisre Scrutiny pangthok pada energy mirep taramathoy maki ayaba pikre Central Minister Paliba BJP lengang na tabak tobugi mohota propaganda da myam gi lupa crore kya mangale hai na selfie leader oibo bina hai kre masung masi block ki lambi quality control tawduna selno matung lupa crore ani lok thok re hari kasi go ina dia estimate pizaba Manipur pau matang selo jere meng tabe punong pom kana